ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯄꯣꯂꯤꯡ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯃꯊꯧ ꯇꯧꯒꯗꯧꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯕ ꯂꯣꯏꯖꯔꯦ ꯑꯗꯨꯒ ꯃꯁꯤꯃꯛ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯡ ꯁ꯭ꯇꯦꯁꯟꯁꯤꯡ ꯑꯁꯤꯗ ꯗꯤꯁꯄꯔꯁꯦꯜ ꯇꯧꯅꯅꯕꯒꯤ ꯁꯦꯝ ꯁꯥꯕ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯔꯤꯇꯔꯅꯤꯡ ꯑꯣꯐꯤꯁꯔꯁꯤꯡꯅ ꯑꯗꯨꯒ ꯗꯤꯁꯇ꯭ꯔꯤꯛ ꯏꯂꯦꯛꯁꯟ ꯑꯣꯐꯤꯁꯔꯁꯤꯡꯅ ꯌꯥꯝꯅ ꯐꯖꯅ ꯑꯩꯈꯣꯏ ꯑꯦꯔꯦꯟꯖꯃꯦꯟ ꯇꯧꯕ ꯂꯣꯏꯖꯔꯦ ꯑꯗꯨꯒ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅꯆꯤꯡꯕꯁꯤꯡꯁꯨ ꯑꯩꯈꯣꯏꯒꯤ ꯍꯦꯟꯒꯠꯅꯕ ꯃꯗꯨꯒꯤ ꯑꯦꯔꯦꯟꯖꯃꯦꯟꯇꯨꯁꯨ ꯑꯩꯈꯣꯏ ꯇꯧꯖꯔꯤ ꯑꯔꯣꯏꯕꯗ ꯑꯩꯍꯥꯛꯅ ꯚꯣꯇꯔꯁꯤꯡꯗ ꯑꯄꯤꯜ ꯇꯧꯖꯅꯤꯡꯕꯗꯤ ꯍꯥꯏꯔꯤꯕ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤꯗꯃꯛꯇ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯚꯣꯇꯔ ꯈꯨꯗꯤꯡꯃꯛꯅ ꯂꯣꯏꯅꯃꯛ ꯊꯣꯛꯄꯤꯔꯛꯂꯦ ꯍꯥꯏꯔꯀꯥꯟꯗ ꯏꯁꯥꯒꯤ ꯔꯥꯏꯠ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯔꯥꯏꯠ ꯇꯨ ꯚꯣꯠ ꯑꯁꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯊꯥꯗꯃꯤꯟꯅꯕꯒꯤ ꯃꯗꯨꯒꯤ ꯑꯄꯤꯜ ꯑꯗꯨ ꯑꯩꯍꯥꯛꯅ ꯚꯣꯇꯔ ꯈꯨꯗꯤꯡꯃꯛꯇ ꯑꯄꯤꯜ ꯇꯧꯖꯔꯤ Election Commission of India (ECI) na Chief Electoral Officer Manipur da hayeng April 12 da Imphal East amasung Imphal West District ki manungda Assembly Constituency manga da China leiba polling station taramatoi da amuk nauna bot thada hannaba ngarang numidang khangalakre haukiba April 18 da Inner Manipur Parliamentary Constituency IMPC gi seat ki damak pangthokiba mikhaladu da miyam gi irang thoktuna EVM Control Unit Ballot Unit VVPAT machine na chingba kaya thugaiduna amang ata thokan kre haina irang thokiba polling station singi polling officer singna constituency asigi returning officer da aiba pautam piraba matungda arona amuk CEO da pikhatkiba report ama CEO na ECI da ngarang thakibani maduna maram oiraga haidiba polling station singa sida thadakiba vote ke asengba result phangba ngamlaroidabana amuk nahongnana vote thada hannabagi tangai fadaba leire haina ECI da CEO na khangan ki hairi Manipur ge Joint Chief Electoral Officer Ramananda Nomai Kapamna Notice Window TV da hai polling station taramatoi da repol tongna bangarang ECI na khangalakle polling station taramatoi asida hayeng ayuk pung 8 tagi hauraga nungthil pung manga fawba vote thadanaba sem saba loire polling station 8 na Imphal East District tani amasung polling station marina Imphal West District tani CEO gi office tagi sem sagada ngakpigani Sim Saba Pumloi Loide Amadi polling official sing amasung security personnel sing Arogi office tagi magi polling station sing da Khongsan Kre Haina Ramanandana Fongdorakli Election Commission of India gi kogi direction matungina kogi hokiba tang taraga mapanda pangthokiba hanba tangki Lok Sabha mikhal aduda polling station taraga matoi da pangthok chakiba kogi poll adu madu null and void haina declare tawiraba matungda hayeng si haibadi kogi April ki tang kun gani thoi haiba numit asida haiba kogi polling station taramathoi sigi repoll masi tawgadabani haidana koida direction ma bibiri haiba polling station taramathoi asi kogi khurai kendra ge polling station ani 3/11 aduga 3/21 aduga khetrigao haiba kogi Assembly segment asigi polling station marida haibadi 4/43 4/44 4/45 amasung 4/46 haiba polling station mari asida aduga thungju assembly segment asigi 5/31 haiba polling station Imphal East ki polling station tareta kogi repoll as pangtukjagani aduga Imphal West ki oina Uripo kendra ki polling station ahum haibadi 10/1 10/6 10/7 haiba polling station ahum asida koi Uripo ki oina haiba ahum asida koi ki repoll si tawjagani aduga Konthojam kendra ki polling station ama koi 18/22 haiba polling station asida koi ki repoll asi tawjagadoi repoll tawdabagi maram si maruina koi vote capturing tokhiba aduga EVM thugaiba yawna chimbasing asina maram orakanda koi returning officer na scrutiny tawraba matungda koi repoll ki recommendation asi Election Commission of India da thamani aduga Election Commission of India na hariba report tawgi ayaba si bibirapani repoll tawnana bagdamakta koi side dagi polling officials in mathok tawdoriba mayam sing si identify to loizare aduga masima koi polling station sin asida dispersal tawnana bagi sem sabadu koi returning officers in aduga district election officers na yamna phajana koi arrangement tawba loizare aduga security force na sing su koi hengatnaba madugi arrangement tu koi tawzari aroibada ehakna voter sinda atu tawzaningbadi haiba report asigdamakta mipum khudimakna voter khudimakna loinamak thopirekle harakanda isagi right adu koi right to vote asi koi punna thadaminabagi adugi apil adu ehakna voter khudimakta apil tawzari